Nagaland gi Phesama da Landslide Thokpadagi Manipur gi Gari kaya Panduna Leiramba adu ngasidagi Kigwema Bypass Road ta Thorakpa Houkhre Landslide gi khudongchaba louraga pot-chei gi mamal hen-gatna yolliba CAF and PD na mityeng changbiyu haina Manipur Drivers Association na appeal tourakli Hiramasiga mari leina ngase kwa kaithal da leiba MD gi office ta pangtokiba paugi mifam amada MD gi General Secretary Khetri Mayum Sanjoin hai Nagaland gi Phesama da thokiba landslide atna maram oiraga malpuba gari kaya chatpa yadana leirakiba adu MDA na achoba thodang lauduna Kigwema Bypass ta Gari thaba hobadagi hojik faubada Gari Humfutaragi mathakta Manipur Yoshilakre, Manipur Drivers Association, Senapati District Truck Drivers Union, Senapati District Truck Owners Association, amade Manipur Gorkha Motor Workers Welfare Union ga punna khutsam naraga ngarangdagi semjinba horakiba lambi ase yamna khumang chawsele. Maraksida Manipur gi miyamna nongmada tangai fadana changba potlamsing watana fanghanaba association sing asina angam bathakta hotnade adubu yamna laibak thibade ising ichawna maram oiraga miyam khamthengna wanaringai matamasida nongmada tangai fadana changba potlamsing gi mamal hen-gatna yolliba ase yamna laibak thibane pot-chei mamal yoningba mongda yolliba ase marilenaba CAF and PD department amati CSO singna yengshinbiyu ising ichawgi China asigi mathakta China amamo hapchin biganu haina mahana makhatana fongdokhi Landslide tabuna maram oraga bypass road ama khoina khoima dagi hauraga laga mau amasung tatubi anigi karakta faudok saraga lakna baina mayang bidamakta nongmagi sangdra yadra pasapuna Manipur gi prajagi damakta porakna baina khoina sinjagi badu yamna phajaba mai pakpa akoi gi chapi gi ba koi gi volunteer jing amasung mafam dugi prajajing na koi da pibi rakwa corporation gi matungina khali gari da almost mafam duda leiramba gari pallaga leiramba maximum gari oina mak lahal gre amasung lambi langang da moin hana pallaga legi batu di adubadi akoi khangjatre aduga ngasi ayuktagi load gari akoina thaba haujarakpadu hojipokta akoida lakpa report ki matungina 70-80 gumbagi sang adumaina lasakre sama makti yogdri habigi chap sabadu makti akoju jaga duga hongno bache akoida kitang khudongsa da bama dagi exact ko habidi ngamdre adubu 70 above ti leire habadu madi akoida akoju bakhan leijare